Akashbani Imphal R.K.Gorani na pau pajari ahanbada maruiba pau numit 10 chatharakpa Imphal Book Fair 2015 ngasi loisilagani Manipur da lalba numit kharini asida ka hena ingba mayoknagani hairi Indian Space Research Organization ISRO na ngasi ayuk communication satellite Bluebird block 2 thagatkhre amasung New Delhi gi Indian Institute of Public Administration da ngasi 15 suba pension adalat pangthokani Numit 10 chatharakpa 32 suba Imphal Book Fair 2015 ngasi nutiloi silagani tha asi 15 dagi Imphal ge State Central Library te chatharakpa Book Fair asi loisinbagi thoromda Art and Culture ge Commissioner S Gyan Prakash saruk yagani thoromasi da 32 suba Imphal Book Fair ge report puthokpa nat ki oiba thorom sing amasung tongan na changdamnaba kayada makok mathang taraba singda mana mathum yenthokani Jati Consumer Rights Day ngasi lebak sin bathungda pangthokli Manipur da sunumit asi pangthoknari numit asi ga mari leinana Consumer Club Manipur gi President T Phulchan Sharma na hai Haugiba 1986 ta Bhargi Parliament consumer singi adhikar taruk puthoi haiba adhikar taruk puthokiba numit ladubu ningjingba madubu foundation piba ningjingba numit loina madugi numit tubu ekoina National Consumers Day haina ngasi wo pangthokton lakli ngasi asisu ekoi National Consumers Day ni National Consumers Day chai khudi pangthokpagi matuina koi pampi 2025 ki theme di efficient and speedy disposal through digital justice haibani Numit asiga mai lena hanagi Mukhyamantri Nongthoman Birani miyamda yafa paujel pirakli mangna hai pot lairiba singi masagi phangpham thokpa haksing matpa yaroi masi masagi phangpham thokpani Consumer Protection System na pot lairiba singi haksing ngakpada natana makhoida thajaba piduna punna chakhotminabda chauna mateng pangli Jiribamdige pochai thana yaruba gari humdra mathoi ngasi ayuk Imphal tamna thokre security na National High Contract rate Imphal Jiribam lambida sathok sasin tawda akaiba thoktanaba akanba section thorang lokhotli hoigi Jiribam pawmi ngathem beswajit na hai Imphal tamna chatkiba gari sing adugi manungda petrol puba gari 15 LPG puba 13 diesel puba 18 cement puba gari mari yaun ate polam sing puba gari singni Manipur da lakliba numit kharani asida ka hen aingba mayok nagani hairi masigidamak Manipur Sarkar gi National Program on Climate Change and Human Health National Health Mission Manipur nangrang Health Advisory ema thokre hiramasiga mari leinana Raijas ke National Program on Climate Change and Human Health NSM gi State Nodal Officer Dr. Yengkhom Nibeda Devi ga Akashbani Imphal ipau kangbuga akhanana unabada hai Aikoina ka hen English dagi kannaba section thorang sing lokhatlabadi call web ki khudungthiba kayadagi ngakthokpa ngamgani hakchang lumna thamba amasung lumbu saba ising marang kaina thakpana ingbana thowan ba khudungthiba singdagi kharada oirabasu ngakthokpa ngamgani mahakna hai Ningthamthagi ingsalakba matamsida laina layong kaya thohali chaba thakpa tumdaba oba phaibana singba ngangsingdasu yamna tawgali aduga khoina tawbigadaba cheksin thorang kharadang panjarabada phiron athaba amakhaktamak litpagi mahutta phi maron naina session biu ising marang kaina thakpigani lumbu saba mahi natraga ising toina thakpiu iramdam sida phangba heira manamasing machi oiba chinchak chabiu ayingba nungsitta kuina maram chadana laibiroidabani aduga yu na chingba kahena thakpiroidabani Amaromda India Med Department na Labour asi Raja 38 Kolweb Zone hana laukthokre Raja sing asi tampaki mafam singda Celsius degree 10 chingdana Celsius degree 0 gi makhada leire Manipur State Rural Livelihood Mission Scheme gi matangda chahi gi oiba mifam pangthoktuna ngasi angtha apun village level federation kumna khanakre mifam adu MLA TI Syam Kumar Saru yakhi Kengi Shiksha Mantralayag ge National Book Trust ki PM Yuba 3.0 mentorship scheme gi oina lebak asi oina naha oiba aiba nifum de khangatpada Manipur dagi Gurumiyum Sibachandra Sharma yaure mahak Imphal jila gi Brahmapur Aribam lekai dagini Thatrok chathagadaba scheme asigi damak Sibachandra gi lairik Bharatiya Sangeet ki manungchana Manipuri Manohar Sai Sankirtan da khalakpani Sibachandra Sharma Akashbani Imphal gi Manohar Sai isai gi B grade approved saisakpa ama oibada natana approved lyricist ni All Manipur Polo Association ampana sinduna ngasidagi
Raija Thaki Polo Tournament lesing kun mga kuntaruk hawdoklagani. Tournament asi Youth Affairs and Sports Bibak ki Secretary N Pravin na hawdokani. Imphal mapal kajeng buda nungthil pung ama makhai hawgadawriba tournament asida kanglup abu thongna khaidokani. Ngasi ahoba numit ke match ta nupi kanglupta singkhai hunba polo club amadi ibudo pakhangma polo club sanagani. Anisuba match sana junior boys ta Arvin Polo Club Team B amaso News Vision Team B lamba taunagani. New Delhi ke Ram Krishna Saraswati Vidya Niketan Chathakiba Nipan Chuba National Jendokai Karate Championship ta Manipur ke Jendokai Karate Team na overall first runners up tare championship asida Manipur na sanagi takamat kumapa namasong lupa gi takamat ama fangki. Tabi riba pawasi Akas Bani Imphal dagini. Indian Space Research Organization ISRO na ngasi ayupong nipan minute yang kay marida communication satellite Bluebird block to target kre. Siri hari ko tagi Satish Dhawan Space Center ki anisba launch pad ki satellite edu target kibani. America gi AST Space Mobile ki satellite asina LBM-3M6 Prithvi gi aneba orbiter yobang amba khwaide ki chawba commercial communication satellite oiragani. Masi standard mobile smartphone sing dahteng nana space based cellular broadband phangana bagidamak Bluebird block to communications satellite ki next generation ki saruk amani. ISRO na saba launch vehicle Mark 3 natraga LVM-3 asi stage ahungi launch ta vehicle ni satellite asina manung honjina lai mafam singda mi amaga pau phawna bagi lamda hena khudong saba piragani. Uparashtrapati C.P. Radhakrishnan, Pradhanamantri Narendra Modi amadi atei mantri singna ISRO gi timbu thagatpa phongdokre. New Delhi ki Indian Institute of Public Administration da ngasi 15 suba pension adalat pangthokani. Thauromasta kendra gi personal public grievances amsong pension mantri Dr. Jitendra Singh sabhapati oigani. Pension adalat asida tongan ba mantralaya amasu bibhag kunmari gi pension ngamari lainaba matam sangna panduna lairamba wakat lising ama enoloshin gani. Pension adalat asi pangthokpana pensioner singi hana panduna lairamba wakat sing losin mangamlagani haina kendra gi personal public grievances amasung pensions mantralaya na haidi. Kendra gi Civil Aviation Mantri Ram Mohan Naidu na haidi Bharat amuk hana International Civil Aviation Organization Council da yaurgani. Social media thagat bawaro lamada Sri Naidu na hai leibak as aviation sector asi malem gi thak apaba sector am oiba ngamle. Kendra ge Youth Affairs amusung Sports Mantralaya na leibak asigi sana konebigi lam hena kumang sauksinaba amasung nongna inkhalak leba sana roising ningthina semgat pinaba comprehensive internship policy ma hawdokre. Khongthang asina sports governance administration sports science anti-doping sing bahiram singda mairu sing de hena khangba ngamhallagani. Kendra gi Power Mantri Manohar Lal na Subansiri Lower Hydroelectric Project ki commercial operation ngarang video conferencing khuthang hawdokre. Project asi Assam Arunachal Pradesh ki ngamkhai de semgat pani. Project asina Bharat ki awang nupok lamdam gi sustainable energy da chawna mateng panglagani. Leibak asigi net zero ki pandam phangna bhona bada project asina chawna kana ba piragani masina sahi amada mai megawatt chani yangkhai puthokani. Delhi da hawjik tholiba pollution asi thingnana ba paikhatlakpa khongthang am oina Commissioner for Air Quality Management na Delhi da leiba thermal power plant ahumda show cause notice thakre. Notice asi environment utilization of crop ready to buy thermal power plants rules lisingani kulumdagi makhada thokpa biomass ke niyam singang na chatabagi thakibani hairi. Hawjik aroibada maru oiba pau amu hana numit 10 chatharakpa Imphal book fair lisingni kunmanga ngasi loisilagani. Manipur da lagliba numit kharani asida kahena ayingba mayok nagani hairi. Indian Space Research Organization ISRO na ngasi ayuk communication satellite Bluebird block to target kre amasung New Delhi gi Indian Institute of Public Administration da ngasi 15 suba pension adalat pangthokani pauloi jare.